Ngarangi Nambol Sabul ki ambush ki thodok thokphanga naknana leiba yum amada nongmai maru paisalakuna sanabulda maru ahum pale hadi midadi palhoutre haina social media singda thaganarakle Manipur police na phakeba ningthokong awang khunaudagi thoksam roman thadurakhle AR gi convoy da attack sathakibagi thawong keno amasung UPM na condemn tawrakle ngarang numidang waram Bishnupur district ki Nambol da Assam Rifles ki convoy amada attack sathaduna Assam Rifles personnel ani sikhibaduga mangana sohan kibagi thawdo adu hauji India government ga ceasefire sign tawnariba keno amasung UPF ki maikei dagi akana moong da condemn tawi harakle keno amasung UPF ki publicity and information department na thadorpa chero lamana haidbana former chief minister and Biren Amasung Kokomi Gumba Maitei Civil Society Organization Singna Mamang da Kuki community singi mayokta anti-national Amasung narco-terrorist ki thawong kaya chathai haina maral sikibani adumapu Kuki singi maikai dagidi aikhoigi armed force singda maruaina counter-insurgency operation chathariba Assam Rifles na asigomba misimina thokpa attack asi amukta phawba chathakiba leite historical record matungina Valley-based insurgent group singna mamangi matamda Assam Rifles da attack tawbagi thawong kaya laikre Assam Rifles sa thakiba attack adu akana mong da condemn tawi asigumba hingsa gi thawdok sing ase matung thohandanaba khudakta mari lenaba singna yeng sangduna thabak tawgadabani haidi mara asida thadau students association su ngarang Nambol da sakhangdaba singi attack da Assam Rifles ki naib subedar Syam Gurung amasung rifleman Ranjit laikidabagi thawdok adu akana mong da condemn tawi haragle association sigi zero lamana hairibana asigumba terrorism ki ka henba thaw asi condemn tawi loinana athuba matamda thawdok asida chenariba singi mathakta justice purakadabani haina demand tawri haidi AR gi personnel ani hat kiba ambush senaba ben ama police na phangbangam khrei police na phagal aba marti ben adugi mapu ahum song thorakle mari suba mapu thiba haukhre hari Nambol police station na konba Nambol Saba laikai da sakhangdaba singna ambush toraktuna 33 AR gi naib subedar ama yauna person ani hat kiba amasung atopa mangana sohan kiba thawdo adugi patungda police na ambush adu da senabani haiba maruti ben ama phangbangam khrei thajaba yaba maphamdagi phangba pauna hai maruti ben MN01W6624 adu wangoi police station gi manung chanba motum yangbidagi ase ayuk phangbangam khibani ben adu lambigi matai amada maram Sadana Leramba Tangnabadagi police na koithi thibada mapu zong thorakhide maduna maram oiraga ber adu kanagino haiba masak hangdok naba Nambol PS da purakhibane pausna makhatana hai marti ben adugi manungda RC book ama phangkhi RC book adu da gari adugi mapu adu sangangai mayalekai dagi songtham neheru koba amagi ne haiba khangbangam mahapu police na mayam dagi lokhalaga wahang pahong chathabadu da ben adu mahana kumja 2017 da atopa mioi amada yon khre haina phongdok pagaloina na mangondagi gari adu laikhiba mioi adugi maming amade laifam police da takhe maduna maram oiraga police na gari adugi mapuni hariba anisuba mioi adusu police station da kaukhatke mahana suben adu sahi kharagi mamangda atopa mioi amada amu yon khre haina phongdorakhe mahana yon thokre hariba mapu adusu mahana taktuna amu police station da kaukhatke akonbagi mapu aduna mahana ben adu laikhibani haiba yazakhe adabu mahana de ben adu kanagumba amada yon kre mapu adu mahak sapchana kanano haibadu de ningsingdre haina phongdo asomna gari adu hauzik songtham ne herugi maming da lairi habade khanglaga akonbagi mapu oikadoriba adu di puthokpa ngamdre amasung ambush adu da karamba lal holop natraga khulai paiba kana senabagi haibadu sapchana khangba ngamdre ningsingba yabade tampaki mafam amata da ambush tawduna security force ki personnel sing hatpa natraga sohanbagi thaudok sing asi sahi tararom tarudrabani adu bungarang numidang waram pongmanga ga minute ni furom tarakpada sakhangdaba mioi kharana yumlakta lumlagat naitom lakpa AR gi 407 gari amada landa silakhe ambush tawraklib kangbo Yamdrapada mioi mari rom oigani haina thajanare automatic rifle sing sizinaduna maikai anidagi nomai kapsinduna landa satharamlaba matungda makoi thuna yana mafamadu dagi nanthokuna senkibane AR gi personnel sing aduna khut hanba nangdringaida makoi nanthokibana hankhe thaudo adada personnel manga amasu asopa nangki haide Taudo aduda laikhidraba singda lupa lak manga gi ex gracia aduga soklaba singdana lupa lak ani gi sanpham piragani masigi mathakta soklaba sing adugi layengba sangba mateng khudima government na piragani haina laukthokre
Jennings mathau tauragani hairi September 2023 Jennings mathau tauba hauragani haina Institute asigi Medical Superintendent Dr. K.S. Lokeshwar phongdokhe ising thumjilaba Jennings ki ward laboratory amadi atai maphamsing Jennings ki staff singna sit sengbagi thabak karna chathari hairi AR the ambush tawduna Parsonal ani hat kibagi wakan mifam phangkhre Governor Bala Speaker Saita Barton singbuna condemn tawkhre Nambol Police Station ki manung chanba Nambol Saba laikai da sakhangdaba singna ambush tawraktuna 33 suba AR gi Parsonal ani hat kiba aduga Parsonal manga amana sohan kiba thawdo adubu Nambol da miyamna wakan mifam phamduna khungsat chatuna yaningdaba phongdokkhre tamthiraba thawdo adubu Manipur gi Governor Ajay Kumar Bala amasung Manipur Legislative Assembly gi Speaker Thoksam Saita Barton singba kayana su akana moongda condemn tawkhre Governor na thadrokpa cherol amana hai masagi mathau pangthokpada Assam Rifles ki mathauna leiraba jawan anina thawai thakibagi thawong adu awangba thaktai kai khomnai leikhadraba lanmi anigi imung manungna nanghauriba awabada thamoi sengna saruk yare thawdo aduda asopa nanglaba Assam Rifles ki parson sing athuba matamda phagalakpa oirasano AR gi parson sing da ambush torakhiba miyosing adu logi matungina matek saba action lokhalagane asiguma makhal ki minungsi yaudaba thawong sing satharakpada tumina yengduna leiroi haina su Governor gi cherol asina phongdorakle amarom da Manipur Legislative Assembly gi Speaker na thadrokpa cherol amana hai AR Parsonal sing ga satharakiba pangdaba thawong aduna state asida ingtapa purakna bahonabada akaiba amata thokhan bangamloi wakat mifamda saruk yakhiba singna mirakta nongmai kapa yaningde miyam tenba mafamda asiguma thawong sathabiganu haiba play card sing paike wakan mifamda saruk yakhiba Nambol Saba laikai Punba Mera Paibigi President El Sorojini na haiki laita lairabana masing yamba Nambol Saba lekaida siguma thawdok matungda amuk thokhanbigano hairi Downtown University ki thawdoki matangda pungning phathanaba appeal tawrakle September 13 da Assam Downtown University da thokiba thawdo amagi matangda University asigi mahiroi sing Tripura amadi Manipur gi miyamna pungning phathabiyo haina Tripura Indigenous Students Federation na thadropa cherol amana phongdorakle cherol asina hai Assam Downtown University da thokiba thawdo adugi matangda kopna thigatpada thawdo adu tasengna thoki haba chapchana khangbangamle hiram asigi matangda victim college authority sing Assam Downtown University ki mahiroi sing akoiba gi miyoi sing amasung police person sing ga unaduna wari sanare police person sing na panthaba tawdana thawdo adugi matangda matik saba thabak lokhatpaga loinana leba asigi constitution amasung law gi matungina mathau taba thorang sing lokhalagane tanpham asida Assam Downtown University ki mahiroi sing Tripura amasung Manipur gi miyamna pungning phathana leibaga loinana igi naknaba mari oireba phurup ani gi marakta nungsi chanana laminana bohona gadabane miyamna crime amasung criminal singi mayokta lepkadabane adubu aikhoi maselde nungsi chanana leiminagadabane haide Sel kai thokraga mayai lambi ningthina semdabagi legal action lokhatkadori Ministry of Road Transport and Highways na sel kai thokraga National Highway 137A paringi mayai lambi ningthina semjindabagi matangda legal action lokhalagani hairi haukiba August 13 da Assam Roshan koba miyoi amana khudong thiningai oiraba mayai lambi gi paringda leiriba potholes sing mensinbinaba amasung lambi ningthina semjinbinaba wakatki September 18 da ministry gi Guwahati da laiba regional office ki superintending engineer Dirasna atenba matamgi oina kilometer 30.35 sangba mayai lambi gi sarok semjannaba lupa crore chahunga kunthra mathoi kai thokre haina pakhum pirakhi lemhoriba kilometer 14.65 sangba lambi gi sarok adu defect liability period DLP ki manung chanba maramna kumja 2027 gi February 9 phawda mari lenaba contractor singna semjalagani haina pakhum pirakhi adu moinamak lambi aseda chathok sen tawriba miyamna mapham kya da pothole leiba thengna baga loinana khudong thininga oiba phibam ama mayoknare athuba matamda lambi semjendrabade logi matungina mathau taba thabak thoram sing lokhalagani haina maikai adongi miyamna phongdorakle Ising isauda ama ata thokraba singi teksak Manipur lengakna pugadabani haina miyamna phongdorakre Thawal turel gi imai pa thoktuna mapham kya da isau thokhan kiba amasung isauduna maram oiraga lau pari lising kya hat kiba nga gi pham kya marum mang takhan kiba gi teksak pumba Manipur lengak ki Water Resources Department na pugadabani haiba wakat thanga narakle awaba nanglaba lomi kharana social media platform da phongdok narakpagi matungina Thawal turel gi mathakta sariba dam ase nong yamna kanna suraba amasung
ꯏꯆꯥꯎ ꯊꯣꯛꯄ ꯌꯥꯕ ꯊꯥꯛ ꯌꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯒꯦꯠ ꯄꯨꯝꯅꯃꯛ ꯍꯥꯡꯗꯣꯛꯇꯨꯅ ꯏꯁꯤꯡ ꯐꯨꯜꯗ ꯊꯥꯗꯣꯔꯛꯈꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯇꯣꯔꯕꯥꯟ ꯑꯌꯥꯝꯕ ꯄꯥꯊꯔꯛꯈꯤ ꯑꯃꯁꯨꯡ ꯄꯥꯊꯔꯛꯄ ꯏꯁꯤꯡ ꯃꯌꯥꯝ ꯑꯗꯨꯅ ꯑꯀꯨꯠꯄ ꯃꯐꯝꯁꯤꯡꯗ ꯆꯪꯁꯤꯟꯗꯨꯅ ꯂꯧꯐꯝ ꯀꯌꯥ ꯃꯥꯡꯍꯟꯈ꯭ꯔꯦ ꯑꯃꯁꯨꯡ ꯉꯥꯒꯤ ꯐꯥꯔꯝ ꯀꯌꯥ ꯇꯥꯎꯊꯣꯛꯍꯟꯈ꯭ꯔꯦ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯊꯧ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯏꯁꯤꯡꯒꯤ ꯂꯦꯚꯦꯜ ꯑꯗꯨ ꯌꯦꯡꯂꯒ ꯌꯥꯝꯅ ꯉꯜꯂꯤꯉꯩꯗ ꯗꯥꯝꯒꯤ ꯒꯦꯠꯁꯤꯡ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯍꯥꯡꯂꯝꯕ ꯇꯥꯔꯒꯗꯤ ꯑꯆꯧꯕ ꯏꯁꯤꯡꯒꯤ ꯚꯣꯂꯨꯝ ꯑꯃ ꯇꯨꯔꯦꯜ ꯑꯁꯤꯗ ꯄꯤꯔꯛꯈꯤꯕꯗꯨ ꯇꯧꯔꯝꯂꯣꯏ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯅ ꯁꯣꯏꯕꯗꯒꯤ ꯃꯤꯌꯥꯝ ꯑꯋꯥꯕ ꯅꯪꯕꯅꯤ ꯊꯧꯕꯥꯜ ꯇꯨꯔꯦꯜꯒꯤ ꯃꯍꯧꯁꯥꯒꯤ ꯃꯆꯠꯁꯨ ꯗꯥꯝ ꯑꯁꯤꯅ ꯃꯥꯡꯍꯟꯕ ꯑꯗꯨꯒ ꯂꯩꯉꯥꯛꯅꯁꯨ ꯏꯆꯥꯎ ꯊꯣꯛꯍꯟꯕꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯛꯈ꯭ꯔꯦ ꯑꯀ꯭ꯔꯨꯀꯣꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯕꯨ ꯊꯥꯒꯠꯄ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯂꯦ ꯂꯩꯕꯥꯛꯀꯤ ꯂꯨꯔꯕ ꯇꯥꯟꯐꯝ ꯀꯌꯥꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯇꯦꯡꯒꯣꯜꯂꯣꯏꯁꯤꯡꯅ ꯊꯋꯥꯏ ꯐꯥꯎꯕ ꯄꯥꯝꯃꯨꯕ ꯂꯩꯇꯅ ꯏꯔꯝꯗꯝ ꯑꯁꯤꯒꯤꯗꯃꯛ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡꯕꯨ ꯑꯣꯜ ꯀꯣꯡꯕ ꯔꯣꯗ ꯌꯨꯅꯥꯏꯇꯦꯠ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯀ꯭ꯔꯨꯀꯣꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯦ ꯂꯨꯞ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯕ ꯃꯐꯝꯁꯤꯡꯗ ꯄꯟꯗꯨꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯄꯨꯊꯣꯔꯛꯄ ꯇꯨꯔꯦꯜꯁꯤꯡꯒꯤ ꯂꯩꯔꯥꯏ ꯁꯦꯝꯖꯤꯟꯕꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯩ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯏꯆꯥꯎꯒꯤ ꯔꯤꯂꯤꯐ ꯐꯟ ꯐꯪꯗ꯭ꯔꯤꯉꯩꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯆꯥꯎ ꯊꯣꯛꯂꯤꯕꯁꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯌꯦꯡꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯃꯐꯝ ꯑꯃꯗ ꯍꯟꯖꯤन हंजिन तुरेलगी इसिंग पाथोरक्तुना इचाउगी अवाबा मायोकनाहलिबसे मरी लेनबा डिपार्टमेंट अथुबदा सेमजिनदुना मियामगी अवाबा कोहनबा होनाफम थोई मणिपुरदा हौजिक थोकलिबा इचाउ असिना लेबाक मियाम मरु ओइना इम्फाल ईस्ट इम्फाल वेस्ट अमदि थौबाल डिस्ट्रिक्टदा अवाबा ताहनबगा लोइनाना नेशनल हाईवे स्टेट हाईवे मेजर डिस्ट्रिक्ट रोड अमदि इंटर विलेज रोड थुमजिनखिबना चथोक चसिन यादबदगी अना अयेक यावरकपदा खुदोंग चादबा कया मरुम मायोकनारे मरी लेनबा ऑथोरिटीना मियामगी अवाबा कोहननबा खुदकी ओइबा मतिक चाबा थौरांगसिंग लौखटपिनबा अपील तौरी लुरबा तानफम असिदा अरामबाई तेंगोलगी तेंगोलोइसिंगना थवाई फावबा पामुबा लेतना अवाबा तारबा मियामगी मतेंग पांगलिबसे पुनिंग थौगनिंगाइनि इचाउना मरम ओइरगा चथोक चसिन याद्रिबा असिगी येंगलगा हौजिक स्कूल खरदा एग्जाम तौरिबसे मतम खरा येथोक्तुना स्कूल सुटी थाबिनबा मरी लेनबा डिपार्टमेंट अमदि स्कूल सिंगदा अपील तौरी हाइनसु चेरोल सिना फोंदोरकले